ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯍꯧꯔꯣꯛ ꯀꯣꯟꯊꯧ ꯀꯧꯕ ꯀꯥꯡꯂꯨꯞꯅ ꯌꯥꯝꯅ ꯈꯨꯠꯀꯟ ꯄꯥꯡꯒꯜꯅ ꯄꯥꯜꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯅꯤꯡꯉꯣꯜ ꯁꯟꯊꯣꯡ ꯋꯥꯏꯈꯩꯁꯦꯡ ꯑꯍꯟꯕꯤꯒꯤ ꯃꯃꯣꯝ ꯑꯣꯏꯅ ꯍꯨꯏꯃꯨ ꯂꯩꯃꯅ ꯍꯨꯏꯅꯨ ꯄꯣꯛꯈꯤꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯃꯃꯣꯝ ꯍꯨꯏꯃꯨ ꯂꯩꯃ ꯑꯁꯤꯕꯨ ꯆꯥꯕ ꯊꯛꯄꯗ ꯆꯥꯛꯃꯥꯡꯍꯟꯒꯅꯨ, ꯂꯩꯀꯥꯏ ꯄꯟꯄꯥꯜ ꯂꯥꯟꯍꯟꯒꯅꯨ ꯑꯃꯗꯤ ꯇꯨꯔꯦꯜ ꯇꯨꯈꯥꯏ ꯂꯥꯟꯗꯨꯅ ꯆꯪꯍꯟꯗꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯆꯤꯡꯉꯨ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯍꯨꯏꯃꯨ ꯂꯩꯃꯕꯨ ꯅꯣꯡꯂꯩꯕꯥꯛꯇ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯃꯤꯟꯅꯗꯨꯅ ꯄꯥꯟꯃꯤꯟꯅꯒꯦ ꯍꯥꯏꯅ ꯍꯨꯏꯃꯨ ꯂꯩꯃꯒꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯃꯗꯤ ꯍꯧꯔꯣꯛ ꯀꯣꯟꯊꯧ ꯁꯥꯒꯩꯒꯤ ꯄꯟꯊꯧꯁꯤꯡꯒꯤ ꯃꯐꯝꯗ ꯍꯥꯏꯖꯈꯤꯔꯝꯃꯤ꯫ ꯆꯤꯡꯉꯨ ꯁꯣꯔꯥꯔꯦꯟꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯨꯏꯃꯨ ꯂꯩꯃꯅ ꯄꯥꯠꯇ ꯀꯨꯝꯗꯅ ꯂꯧꯕꯨꯛꯇ ꯆꯠꯇꯅ ꯂꯩꯀꯥꯏ ꯄꯟꯄꯥꯜ ꯂꯥꯟꯗꯅ ꯃꯇꯝ ꯁꯥꯡꯅ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯄꯜ ꯄꯟꯊꯧꯒꯤ ꯂꯧꯕꯨꯛꯇ ꯌꯦꯂꯥꯡ ꯍꯦꯛꯂꯤꯉꯩꯗ ꯑꯋꯥꯡ ꯄꯥꯈꯪ ꯌꯣꯏꯔꯦꯟꯕꯅ ꯂꯥꯛꯂꯒ "ꯀꯔꯤꯒꯤ ꯌꯦꯂꯥꯡ ꯊꯤꯕ ꯆꯠꯄꯅꯣ? ꯃꯄꯥꯜ ꯊꯣꯛꯇꯅ ꯆꯠꯊꯣꯛꯇꯅ ꯂꯩꯌꯨ ꯍꯥꯏꯕꯕꯨ ꯂꯩꯇꯕ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯄꯥꯎꯃꯦꯜꯂꯝꯃꯤ꯫ ꯍꯨꯏꯃꯨ ꯂꯩꯃꯗꯤ ꯉꯛꯂꯗꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯄꯜ ꯄꯟꯊꯧ ꯑꯃꯗꯤ ꯄꯂꯦꯝ ꯃꯃꯥꯗ ꯄꯥꯎꯗꯝꯖꯈꯤ꯫ ꯄꯟꯊꯧ ꯃꯄꯥ ꯑꯃꯗꯤ ꯄꯂꯦꯝ ꯃꯃꯥꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯍꯧꯔꯣꯛ ꯀꯣꯟꯊꯧ ꯄꯨꯝꯅ ꯍꯨꯞꯅ ꯂꯝ ꯇꯨ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯗꯨꯅ ꯆꯥꯝꯂꯧ ꯂꯥꯕꯨ ꯊꯥꯔꯒ ꯆꯔꯩ ꯐꯤꯁꯦꯡ ꯑꯉꯧꯕꯕꯨ ꯈꯟꯅ ꯆꯤꯡꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯕꯨ ꯉꯥꯏꯖꯈꯤꯔꯝꯃꯤ꯫ ꯆꯤꯡꯉꯨ ꯃꯥꯗꯤ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯥꯂꯦꯝ ꯂꯩꯗ ꯊꯨꯡꯂꯔꯦ꯫ ꯍꯧꯔꯣꯛ ꯀꯣꯟꯊꯧꯒꯤ ꯀꯪꯂꯩ ꯃꯁꯨꯃꯥꯡꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯃꯤꯌꯥꯝ ꯆꯪꯅ ꯆꯤꯡꯉꯨ ꯁꯣꯔꯥꯔꯦꯟꯕꯨ ꯈꯨꯔꯨꯝꯖꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯤꯡꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯃꯁꯥꯅꯧ ꯆꯤꯟꯐꯨꯔꯣꯟ ꯍꯨꯏꯃꯨ ꯅꯨꯡꯆꯦꯡ ꯌꯥꯝꯕꯤꯕꯨ ꯅꯤꯡꯅ ꯅꯤꯡꯅ ꯀꯨꯝꯂꯛꯏ ꯍꯥꯏꯕꯒꯤꯗꯃꯛ ꯍꯩꯅꯤꯡ ꯂꯣꯡꯆꯨꯝꯕ ꯀꯧꯈꯤꯔꯝꯃꯤ꯫ ꯍꯧꯔꯣꯛ ꯀꯣꯟꯊꯧ ꯄꯨꯝꯅꯃꯛꯅ ꯃꯃꯣꯝ ꯍꯨꯏꯃꯨ ꯂꯩꯃꯕꯨ ꯆꯔꯩ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯂꯩ ꯀꯣꯏꯗꯨꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯗ ꯈꯣꯌꯝ ꯂꯥꯏꯅꯤꯡꯊꯧꯅ ꯍꯧꯔꯣꯛ ꯏꯄꯥ ꯏꯄꯜ ꯄꯨꯝꯅꯃꯛꯇ ꯆꯤꯡꯉꯨ ꯃꯥꯒꯤ ꯊꯧꯖꯥꯟꯗꯒꯤ ꯍꯧꯔꯣꯛ ꯁꯤꯒꯅꯨ, ꯀꯣꯟꯊꯧ ꯅꯥꯒꯅꯨ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯊꯧꯖꯥꯟꯕꯤꯔꯝꯂꯒ ꯃꯁꯥꯅꯧ ꯍꯨꯏꯃꯨ ꯂꯩꯃꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯀꯣꯔꯧꯗ ꯀꯥꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯆꯤꯡꯉꯨ ꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯧꯔꯣꯛ ꯀꯣꯟꯊꯧꯅ ꯃꯅꯤꯟ ꯅꯥꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯤꯡꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯅ ꯍꯧꯔꯣꯛ ꯀꯣꯟꯊꯧꯗ ꯄꯤꯔꯛꯄ ꯇꯥꯎꯕ ꯍꯨꯏ ꯑꯃꯕꯨ ꯂꯤꯟꯅ ꯆꯤꯛꯄꯗꯒꯤ ꯁꯤꯔꯝꯃꯤ꯫ ꯍꯨꯏ ꯑꯁꯤ ꯁꯤꯕꯗꯒꯤ ꯍꯧꯔꯣꯛ ꯀꯣꯟꯊꯧ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯥꯝꯕꯤ ꯃꯩ ꯊꯥꯗꯨꯅ ꯄꯨꯡ ꯁꯦꯟ ꯌꯩꯗꯨꯅ ꯄꯣꯠꯂꯣꯏꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯩꯈꯨ ꯑꯗꯨꯅ ꯀꯣꯔꯧꯊꯛ ꯑꯋꯥꯡꯕꯗ ꯀꯥꯔꯛꯄꯗ ꯍꯨꯏꯃꯨ ꯂꯩꯃꯅ ꯎꯔꯗꯨꯅ ꯃꯁꯥꯕꯤ ꯆꯤꯡꯉꯨ ꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯟꯗ ꯍꯧꯔꯣꯛ ꯀꯣꯟꯊꯧꯒꯤ ꯃꯄꯥ ꯃꯄꯨ ꯄꯨꯝꯅꯃꯛ ꯁꯤꯍꯜꯂꯣꯏ ꯅꯥꯍꯜꯂꯣꯏ ꯍꯥꯏꯔꯒ ꯁꯤꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯄꯥꯎ ꯍꯪꯖꯔꯨꯕꯗ ꯆꯤꯡꯉꯨ ꯁꯣꯔꯥꯔꯦꯟꯅ ꯍꯧꯔꯣꯛ ꯃꯄꯜ ꯄꯟꯊꯧ ꯄꯂꯦꯝ ꯃꯃꯥ ꯀꯅꯥꯕꯨꯁꯨ ꯁꯤꯕ ꯅꯠꯇꯦ, ꯇꯥꯎꯕ ꯍꯨꯏ ꯑꯃ ꯁꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯨꯏꯃꯨ ꯂꯩꯃꯅ ꯍꯧꯔꯣꯛ ꯀꯣꯟꯊꯧ ꯃꯄꯨꯡꯌꯥꯏꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯅꯕ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯁꯤꯗ ꯆꯤꯡꯉꯨ ꯁꯣꯔꯥꯔꯦꯟꯅ ꯃꯥꯒꯤ ꯃꯄꯥꯔꯤ ꯈꯣꯔꯤ ꯐꯥꯕꯕꯨ ꯅꯥꯎꯌꯣꯛꯇꯨꯅ ꯂꯩꯅꯕ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯑꯃꯨꯛꯇꯪ ꯄꯥꯎ ꯍꯪꯂꯨꯔꯒ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯖꯔꯕꯗ ꯁꯣꯔꯥꯔꯦꯟꯅ ꯑꯁꯨꯝꯅ ꯄꯥꯎꯃꯦꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯉꯨ ꯃꯥꯗꯤ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯂꯣꯏꯅ ꯎꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯄꯥꯝ ꯂꯝꯗꯝ ꯌꯧꯔꯕꯗ ꯌꯨ ꯊꯛꯂꯛꯀꯅꯨ, ꯁꯥ ꯆꯥꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯆꯤꯡꯉꯨ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯌꯥꯊꯪ ꯐꯪꯂꯗꯨꯅ ꯍꯨꯏꯃꯨ ꯂꯩꯃꯅ ꯃꯄꯥꯝꯗ ꯊꯨꯅ ꯌꯥꯡꯅ ꯃꯄꯜ ꯑꯃꯁꯨꯡ ꯄꯂꯦꯝ ꯃꯃꯥꯗ ꯍꯧꯔꯣꯛ ꯀꯣꯟꯊꯧꯒꯤ ꯅꯤꯡꯊꯧꯒꯤ ꯃꯄꯜ ꯄꯂꯦꯝ ꯄꯟꯊꯧ ꯀꯅꯥ ꯁꯤꯔꯕꯒꯦ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫ ꯄꯂꯦꯝ ꯃꯃꯥꯅ "ꯀꯅꯥꯃꯠꯇ ꯁꯤꯗꯦ, ꯆꯤꯡꯉꯨ ꯁꯣꯔꯥꯔꯦꯟꯅ ꯄꯤꯕꯤꯕ ꯇꯥꯎꯕ ꯍꯨꯏ ꯃꯆꯥꯗꯣ ꯂꯤꯟꯅ ꯆꯤꯛꯇꯨꯅ ꯁꯤꯕꯅꯦ" ꯍꯥꯏꯅ ꯇꯥꯛꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯂꯦꯝ ꯃꯃꯥꯅ ꯍꯨꯏꯃꯨ ꯂꯩꯃꯗꯣ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯕꯨ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯥꯟꯅꯔꯝꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯣꯝ ꯍꯨꯏꯃꯨ ꯂꯩꯃꯅꯗꯤ ꯆꯤꯡꯉꯨ ꯃꯥꯅ "ꯇꯔꯥ ꯆꯥꯛ ꯃꯥꯡꯂꯛꯀꯅꯨ, ꯋꯥꯡꯂꯩ ꯌꯨ ꯃꯥꯡꯂꯛꯀꯅꯨ" ꯍꯥꯏꯅ ꯄꯥꯎꯃꯦꯜꯂꯛꯄꯅꯤ, ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯍꯟꯖꯈ꯭ꯔꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯅ ꯍꯥꯏꯖꯕꯗꯒꯤ ꯍꯨꯏꯃꯨ ꯂꯩꯃꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯅꯨꯡꯉꯥꯏ ꯃꯔꯥꯡ ꯍꯧꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯄꯂꯦꯝ ꯃꯃꯥꯅ ꯃꯃꯣꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯔꯕꯗ ꯆꯤꯡꯉꯨ ꯃꯥꯅ ꯎꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯃꯣꯝꯅ ꯍꯥꯏꯖꯕꯗꯨ ꯌꯥꯕꯤꯗꯅ ꯇꯧꯔꯥꯡ ꯐꯛ ꯈꯟꯗꯨꯅ ꯐꯤꯔꯣꯜ 8 ꯀꯣꯏꯁꯤꯟꯗꯨꯅ ꯆꯤꯡꯉꯨ ꯃꯥꯅ ꯎꯔꯔꯣꯏ ꯈꯟꯗꯨꯅ
ꯆꯥꯝꯂꯧ ꯂꯥꯊꯨꯞ ꯁꯥꯅ ꯋꯥꯡꯂꯩ ꯆꯦꯞꯅ ꯍꯩꯕꯗ ꯆꯤꯡꯎ ꯃꯥꯅꯗꯤ ꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯨꯏꯃꯨ ꯂꯩꯃꯅ ꯆꯤꯡꯎ ꯃꯥꯒꯤ ꯀꯥꯗ ꯍꯜꯂꯨꯕꯗ ꯃꯥꯡꯂꯦ ꯍꯥꯏꯗꯨꯅ ꯆꯪꯍꯜꯂꯛꯈꯤꯗꯦ꯫ ꯃꯥꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯌꯨꯝꯗ ꯆꯪꯍꯜꯂꯛꯇ꯭ꯔꯕꯗ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯇꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯆꯤꯡꯎ ꯃꯥꯒꯤ ꯇꯥꯂꯣꯏ ꯍꯨꯏꯃꯨ ꯂꯩꯃꯕꯨ ꯃꯌꯨꯝꯗ ꯆꯪꯍꯟꯗ꯭ꯔꯕꯗ ꯃꯄꯥꯔꯤꯅ ꯄꯂꯦꯝ ꯃꯃꯥꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯅꯣꯡ ꯈꯥꯛꯄꯒꯨꯝ ꯀꯞꯂꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯥꯔꯤꯒꯤ ꯃꯐꯝꯗ ꯁꯣꯔꯥꯔꯦꯟꯅ ꯑꯁꯨꯝ ꯍꯥꯏꯅ ꯄꯥꯎꯃꯦꯟꯈꯤꯔꯝꯃꯤ꯫ ꯄꯂꯦꯝ ꯃꯃꯥꯗꯤ ꯇꯔꯥ ꯆꯥꯛꯃꯥꯡ ꯌꯨꯃꯥꯡꯕꯒꯤꯗꯃꯛ ꯄꯟꯊꯧ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯪꯍꯟꯗꯕꯅꯤ ꯍꯥꯏꯔꯗꯨꯅ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯅ ꯃꯄꯥꯔꯤꯕꯨ ꯅꯝꯗ ꯅꯥꯍꯣꯡ ꯁꯥꯗꯨꯅ ꯄꯣꯁꯤꯜꯂꯒ ꯃꯄꯥꯔꯤꯕꯨ ꯊꯦꯝꯈꯤ꯫ ꯃꯄꯥꯔꯤꯅ ꯀꯞꯄ ꯇꯣꯛꯎ ꯍꯥꯏꯕ ꯃꯌꯥꯗ꯭ꯔꯕꯗ ꯆꯤꯡꯎ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯐꯝꯗ ꯃꯄꯥꯔꯤꯕꯨ ꯀꯞꯄ ꯊꯦꯝꯕꯤꯅꯕ ꯍꯥꯏꯖꯈꯤꯔꯝꯃꯤ꯫ ꯆꯤꯡꯎ ꯃꯥꯅ ꯊꯧꯅꯦꯛꯆꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯡꯕ꯭ꯔꯦꯟ, ꯊꯥꯡꯖꯤꯡ, ꯀꯧꯕ꯭ꯔꯨ ꯑꯁꯤꯅꯆꯤꯡꯕꯅ ꯃꯄꯥꯔꯤꯒꯤ ꯀꯞꯄ ꯊꯦꯝꯖꯈꯤ꯫ ꯑꯗꯨꯒ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯪꯃꯥꯏ ꯅꯤꯡꯊꯧ ꯀꯥꯏꯅꯧ ꯆꯤꯡꯁꯣꯝꯕꯅ ꯆꯤꯡꯂꯦꯟ ꯂꯩꯁꯪ ꯇꯣꯂꯣꯡꯕꯕꯨ ꯁꯃꯨ ꯈꯨꯠꯇ ꯄꯤꯔꯒ ꯄꯥꯎ ꯊꯦꯝꯕꯕꯨ ꯆꯤꯡꯂꯦꯟ ꯃꯁꯛ ꯌꯦꯡ ꯂꯩꯔꯥꯡ ꯈꯨꯠꯅ ꯄꯥꯏꯔꯒ ꯈꯦꯛꯅ ꯅꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥꯔꯤꯒꯤ ꯃꯃꯤꯡꯕꯨ ꯂꯩꯁꯪ ꯈꯦꯛꯋꯥꯏꯕ ꯍꯥꯏꯅꯁꯨ ꯃꯤꯡꯊꯣꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯄꯣꯛ ꯃꯥꯂꯪ ꯍꯨꯝꯃꯣꯏꯕꯅ ꯆꯤꯡꯎ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟꯒꯤ ꯃꯐꯝꯗ ꯍꯨꯏꯃꯨ ꯂꯩꯃ ꯅꯥꯍꯨꯏꯅꯨꯕꯨ ꯇꯔꯥ ꯆꯥꯛꯃꯥꯡꯗꯕꯤꯅꯤ ꯋꯥꯡꯂꯩ ꯌꯨꯃꯥꯡꯗꯕꯤꯅꯤ ꯃꯍꯥꯛꯄꯨ ꯆꯤꯡꯎ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯑꯃꯨꯛ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯕꯗꯒꯤ ꯁꯣꯔꯥꯔꯦꯟꯅ ꯆꯤꯡꯎ ꯃꯥꯒꯤ ꯃꯌꯥꯊꯪꯕꯨ ꯌꯥꯔꯗꯨꯅ ꯏꯔꯨ ꯁꯥꯟꯗꯦꯡꯍꯟꯗꯨꯅ ꯆꯔꯩ ꯐꯤꯉꯧ ꯐꯤꯁꯦꯡ ꯁꯦꯠꯍꯟꯗꯨꯅ ꯈꯣꯌꯝ ꯂꯥꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯔꯧ ꯅꯨꯃꯤꯠ ꯑꯃꯗ ꯂꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯨꯏꯃꯨ ꯂꯩꯃ ꯅꯥꯍꯨꯏꯅꯨ ꯑꯃꯁꯨꯡ ꯃꯁꯥꯕꯤ ꯆꯤꯡꯎ ꯅꯣꯡꯊꯧ ꯁꯣꯔꯥꯔꯦꯟ ꯑꯅꯤꯅ ꯑꯃꯨꯛ ꯈꯥꯏꯅꯔꯨꯕꯗꯒꯤ ꯅꯧꯅ ꯍꯟꯖꯤꯟꯅꯗꯨꯅ ꯄꯨꯟꯅ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯍꯨꯏꯃꯨ ꯂꯩꯃ ꯅꯥꯍꯨꯏꯅꯨꯒꯤ ꯋꯥꯔꯤꯁꯤꯃꯛ ꯆꯤꯟꯊꯥꯡꯗ ꯃꯤꯔꯣꯜ ꯑꯃꯗꯒꯤ ꯑꯃꯗ ꯂꯤꯅꯗꯨꯅ ꯊꯪꯊꯔꯛꯄ ꯑꯣꯏꯕꯅ ꯋꯥꯔꯤꯒꯤ ꯃꯅꯨꯡꯗ ꯈꯦꯟꯅꯕ ꯀꯌꯥ ꯑꯃ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯈꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯈꯦꯟꯅꯕꯅꯤ ꯍꯥꯏꯅꯃꯛ ꯂꯧꯔꯨꯕꯗꯤ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫